पाव इम्फाल दा सानागोदोरिबा चामा कुंथा माथोय सुबा द रन कप की मणिपुर डर्बी की येंगलगा हयेंग हाफ हॉलिडे लाउथोखरे कॉम्प्लीमेंटरी टिकट लेमना पीबा हौखरे लंबी सेंबीदबगी मायोक्ता यारिपोक आजाद गोलाइदगी कैथल मानबी फावबगी लंबी खोसाउनारबा मियामना ngasi ayuktagi matam kaktana thingjenkhre Chahi asigi sangai festival nangnaba Moirang Khunauda Heritage Park sembat sagatpagi thabak mangsausingna chaksili India da hokiba pung kun marida nauna COVID-19 positive oiba mioi lising mapan supna hufunitol thingnakre mioi putra tarukna lekidre Kurumjari Poni TV gi nungchil gi paw meng tabi ba myam pumna mapu bidalasmina taram okjari hoji paw sandong pijari Hayeng Infal da sanagadori bacha makuntra matoi suba Duran Cup ki Manipur Derby da Union Defence Minister Rajnath Singh na laktuna yengadori ba sigi yenglaga Manipur da lei balenga kilo shang sing mahi tamfam sing half holiday oina balenga na laukthokre Infal yauna asangi Guwahati amadi West Bengal gi Kolkata da sanagadori ba Asia gi khwaidagi liraba football tournament ama oiriba Duran Cup ki Chama kuntra matoi suba edition gi Hayeng Infal gi Khuman Lapak Men Stadium da Nerekwa amadi Traw sanagani Hariba ahanba match asi miyam hopna yengba yanaba half holiday asi laktokhibani Amaromda Hayeng gi match asi yengba fanghananaba Lengaki Youth Affairs and Sports Department na complimentary ticket listing 15 lemna piba hokre Department asi gi Director T Fulen Meitei na haikibada khongthang asi Chief Minister na Pautak matung ina complimentary ticket asi miyamna yengba yahananaba ahanba lakbada pibani haiki Mahangna football bu pambiba miyamna Hayeng Floodlights ki makada sanagadoriba match asi ngana lakbiduna miyeng tabirana basu appeal tawrakhi 131st edition of Duran Cup mayam hena kangarap ni venue Homda Kolkata Guwahati and Imphal chapter sida kogi Manipur gi maming lairabate mani Traw Neroka ISL gi temani kogi Hyderabad FC Chennai FC madi Indian Army gi defense ki temama services ki temama Army Red koi temangana tologa kogi 18 dagi Manipur Derby heraga hokosagani kogi honorable CM na pamjabagi matungena kogi Manipur Derby SC Manipur gi mafam kapchin koya kadeng makta laiba mi myam singsana yengba yana nabagi tumakta koina complimentary ticket setana koi organizing committee da gilauraga 15,000 ticket pre-distribution to jagre ado si kogi ticket se ahan balak ta bizabani koi Manipur gi talaiba kogi football sanaba club singda at the rate of 30 per tickets koi Manipur gi club adi Manipur State League sanaba lagi tongan individual kaya sing lagi defense ki services ki talaiba kogi Manipur police amadi atop team sing super chupi duga koi ki VIP ki gallery se dekhitang limited hoy bana ena de VIP gallery se yon jatre or free distribution to jatre ana mayam da kena appeal to jabsi Union Defence Minister match se bu yeng lengbi rakatabnina yari ba makai nganna koi pung mangaga ene tara ta ta ki de koi ket loin bak lon sin jagani bana tongan ba cultural program mayam amasu to gotabnina koi nganna isa gi hambi batin sing the chair to na bi to stadium ngan ta la bi haidna si Lutas through the director Lambi sembi dabagi mayokta Yaipok Azad Golai dagi Kaital Manbi Fawgi Lambi Khoisaunarba miyamna ngasi ayuktagi hauduna matam kaktana thingjinkhre Lambi sembi driva hauba khongjang hangdokloi haina warep laukre hiram asiga mari leinana khongjang da saruya kiba maibam ibem tombina paumi singda phongdokhibada Yaipok Azad Golai dagi hauraga top chingtha pukri achoba lambi ningthau nai Yambem Fauduna Kaitel Manbi Fawgi kilometer kunlom sangba lambi asi chahi kaya dagi fibam sokna laba lambi amani Hariba lambi asi semjin binaba mari leinaba authority da sukayara hanna haikibal lekre adubu laibak thibadi ngasi fawba gi maikai som gi miyamna chahi ni sangsitna mayok narili ba khodong cha da kaya asi ubidana leithokpa asi yaningde lambi asi khul kaya fauduna Faudok Fauzin Taunaba Yamna Maru Eba Lambi Amani, Haukiba Chahi Ani Ahum Asida Fibam Sokpa Henzelakpadagi, Lambi Asida Kudung Tiba Kaya,
gari puthaba kaya accident kaya hanjin hanjin thokre adubu ngasi fawbodo authority ge maikaidagi positive oiba response ama fawa fangdri athuba matamda hariba lambi asi semjin biu natrabadi lambi thingbagi khongjang asisu handokloi madugi shumatakta hena kanba khongjang kaya saksilagani haina mahakna phongdokhi Ajat kolai dagi na kache mambi bawgi lambi je masida skul mari mangagi angang ni chali je maru na ahan ji khara phagre akhone yeng jabada angang singna nan laga bhen jida chatpa yadaba dagi khongna lakpana chatpa yadaba maramaduna leiba kache mambi dagi na अखोगी थोंखों पाव लेबा क्लब ऑर्गेनाइजेशन मेरा पाबी कोई मयामना लंबी से सेंबी रगनी हाइबगी अरे पवा दो खंगदि फावा अखोई बल तव हाइना ngasi dagi wari naduna अखोई मयाम बल तवजरा मरमदन असिगा मरी लेनबा अथॉरिटी सिंगना दैगांगना असोक यामना फतब लंबी से मणिपुर दा लेरम मरोय हाइबदो अमुक्तंग दि लागा मियंग ताबिरगा असो ओसांगना मोनवा लाव गाड़ी मथक चटपदो अदुना खंगबीद्रगा सु खोंगना ngakang चलगा अखोगी लंबी से खंगबीरगा अखोई प्रजाबु अदगी हौरइबा अंगांग लाइक तमिबा मयाम सिबु नुक्सिबिरगा अथुबा मतमदा लंबी सेंबियु हाइदना कोइना लेंगाप की माइगैदा अखोई मयामना खोट थांगतना हाइजरी सेंबियु अखोई लंबी सेंबियु अखोई लंबी सेंबियु Bisnupur district ki oina mamang laikai da leiba 5MR da leiba TS Ibo Halbigi misi yaning da ba utuna tidim lambi ban tauna ba thorang toramba adu lengak na yanaba purakpadagi handokre ngasi oinam da pangthokpa paugi mifam amada JAC ki convener CH Anobina haikibada mamang da thodok sigi matang da wari sanana ba khonabada awabu aikibadagi ihau ama jangsinana ba khonarubani adubu kendra asigi MLA amadi minister Govindas Ponthokjamna chauna mateng pangbiduna CM ga wari sanabadagi yanaba puraktuna ban asi handokpani loinana asum na yanaba lambi da puraktuna imung manung amadi miyam ba wakhal leitana leinaba simbi bagidama CM bu oinam gi miyam amadi JAC gi maikaidagi thalapa phongdokhi Singhana 5MR Narongda Laikidabagi Misiga Mari Lainana JC Oinamna Bantogani Haina Sansalamba Kungjang Adu Narang Tang Taraga Taru 2022 gi Numit Asimaktada Honorable CM ga unazaduna bal hantok e haina niyangi mafamda JC Oinamgi maikaidagi ningsingjari yamna nungaijai aikoi taseng hairagadi aikoina Honorable CM da Hasan Zakiba memorandum gi reply pirak dabana maram moine response anta pirak dabana maram oiduna hokiba tang tara marida Manipur tidim note bantogani haina tawrambadagi akoigi Oinam kendragi hauji Honorable MLA oibibi Srimati Ningoina Panjarabada Irengam Nalini Debina Honorable CM ga unabagi employment lawre haidana akoi JC da tapirakbadagi JC na kudak maktada ahing nongyaida ekoi bal handok sabani Manipur Pandit Loisyang na sinduna numitara mga ni chuk na sathagadaba lai harawa sintak sindamba haiba workshop ama ngasidagi Pandit Loisyang gi Palace Compound da laiba office da hawdokre thoram adula JN Dance Academy gi Director Program Bambilas Laifam Sang Guba Lakpa Chera Loisyang gi Jingtham Prem Kumar Manipur Pandit Loisyang gi Salam Ibomcha Luwang amadi Yangambam Tomba Maitaiga loinana atay atopa Loisyang gi miyoising susaruk yakhi thoram aduda Manipur Pandit Loisyang gi Secretary Ngangbam Ranjit Meitai na phongdokhibada loisang asina numitara mangani chupna sathagadawriba sintak sindambagi thoram listing ani kunithoi asi mamangdadi Loisyang asigi maiba pena maibi khaktana mak tawrambani adubu chatliba chahi asidagi Pandit achaubaga kupna munna tanaraba matungda lai haraubada khunai asigi kaitharakliba honglakliba saktam kaya asi yenglaga school college amadi university gi mahairoi oja sing amadi research tawriba mioi kaya marum yahongadabani oja kaya na lai haraubagi maramda hauzik fongliba lyrics singi manungda thiba phangnaroidaba maiba pena amadi maibigi chatna lamdang kaya guru singi mafamdagi tamlakpa lai haraubagi wari wakhong aruba kaya marum leiri haina phongdoki Manipur Pandit Loisyang Maru Loisyang na sinja langjariba sindak sindambagi thoram Manipur gi honglakliba lai haraubagi saktam sing mangselelga punama ase khara makhainang oirabasu Manipur Pandit Loisyang na sindak sindamba si sinjaraga adungai Manipur Pandit Loisyang na numit 15 ni chupna pangthok sagadoriba sindak sindambagi thoram 2022 asi mamangai dadi Loisyang maiba pena maibi kaktamak tawjaramani adubu Pandit Loisyang gi phamnon paibiribo oja sing
amadi pandit singna loisang macha manai sing asi natana atopa school college university gi chhatra sing oja sing researcher sing tauba chhatra sing kya muruk yahon ba angan bagi matam yaure oja kyana lai harau bagi maramda hauji phongliba lairik sing manungda kiba phanglaroi daba maiba pena amadi maibi singi chana lamdang kya marum mapa guru amadi mama guru singi mafam dagi tamlakpa lai harau bagi wari wakong kya marum leiri Chahi asigi November da pangthokpa yai haina panariba Manipur Sangai Festival listing ani kunithoi daga mari leinana thanga kendra gi manung chanba Moirang Khunau da Heritage Park sengat sagat pagi thabak khomang chauksi na changsili mafam asi yauna changnaba lambi Moirang Kumbi road tagi park yobal lambi kayen fabi dagi park fawgi lambi amadi kwakta dagi park yobal lambi sing ayamba sembalo silakli park manungi miyam laklaga pothafam footpath nupa amadi nupi gi washroom museum furup kayagi yungi design miyangi changfam thokfam ningthina sem saba hotnari chahi asigi sangai asi top topa mawang ama oiba yai haina miyam na panari Manipur Police Commando singna lona yadaba pot khatamak fabiyu lona yaba poti mingchat ki damak award phangnaba gi damak khalaga Kangdana fabi gano atopa busu mingchat thian bigano police commando singbo miyam na awang bathakta ikai khumna jariba asisu manghan bigano haina Rehel Perfumes ki proprietor MD Hashan Ahmad Chaudhary na Hafiz Hatta leiba Rehel Perfumes ki outlet ta Paumi Singda ngasi phangdokre mahangna makata kibada chahi sigi haukiba megi tang kuntarukta kwakta da leiba Rehel Perfumes ki factory dagi Hafiz Hatta da leiba outlet ta cha chandal u majet cartoon Mari khak purakpada ngang khalawaida Bisnupur gi commando team amana fakhi makoida forest department na piba che changsing ing halagasu pung ahumari rom detain tawraba matungda amuk lona yadabani haina DFO office Bisnupur da snaki adubu DFO Bisnupur da verification tawraba matungda Rehel Perfumes asi forest department government na masak khangba company ni haina thadopire maram sina police commando singna che changsing yauna niyom chumna thabak tawriba sing Kangdana hekta faba punba tawigano haiki Rehel Perfume की आउटलेट विदेश हत्ता लेबा अदु महम ताना पचरक पने कार्टून मरिक टेस्टिंग की दमकता मदु की पोत से बिष्णुपुर पुलिस कमांडो की टीम अमखना डिटेल्स तो बिरे हैरगा मसिगी से अहम मरी गुमगी चांगा लोबिरेगो मतुंगा मसिगी इलीगल पोर्ट नि इलीगल प्रोडक्ट्स नि अदना फॉरेस्ट डिपार्टमेंट सिनको हाइदना मरी मंगागी मतुंगा मखोइना सिनबिरे अदु की मतुंगगी फॉरेस्ट डिपार्टमेंट ना फजना वेरिफिकेशन तौरबो मतुंगा Masigi poche Rehel Perfume register tauba bodini masigi se achum poni haraga poche Rehel Perfume ko provider yang sinajabile department government gi ayaba yauraga niyom chumna thabak tawjariba akoida Manipur Police Commando singna makoi gi minchat award phangnaba haiduna khangdana hekta phaba punba tawbasi matungda tawbiganu ain kaiba singtama khabiyu aina yaraba department gi che chang yauriba singgi phabiganu haina agi mekai dagi thamjari Paugi Marthana tema break amatang lauminasi. RJ Star Production presents Kanglei Kong, a fusion of music and art. Cosplay competition on 26th August at Orywood Complex. Registration opens for prizes worth ₹45,000. Only first 50 candidates. Let the crowd decide the winners. Registration fee ₹500. Event managed by YAS Management. Kanglei Kong, a fusion of music and art. Breaking matungda mayam mataran okchari hauji paw makapizari. Thaubal Kendra gi manung channa leiba thaudam irong thoksom awang lekai dagi thoksom Manihar Singh Funipan gi imung manung gi awabada mateng oina bani haiduna ngasi Kanglepak News Tembang Lok KNTL Manipurna ngasi paisa oina lupa lising taramanga amadi jana thakna bacheng hawai na chingba potlam sing mateng pangkre thoksom Manihar Singh gi yumda KNTL Manipur gi member sing na chatuna tengbang bagi thauram aduda KNTL Manipur gi Vice President Takhelambam Bobby General Secretary Saikom AB Maitei amadi group asigi member Takhelambam Sanatombi Devi nasu saruyaki Ningsing bayai thoksom Manihar Singh lambi gi khudong thiba accident amana maram oiraga oi thangba khong namakakibadagi mahagi
पोक्चबी मचा नुपी चाही कुनिथोय सुरबी थोइबिना लेकाइगी अफंग अफंगबा थबक सुदना इमुंग मनुंगी बार खुदिंगमक पुदुना लाखिबनी हाइरी Mateng Pangba aduga mari lainana KNTL Manipur gi General Secretary Saikhom AB Maitena hai Manipur gi tonga mafam kharada lairabana maram oiraga nomagi chak chakhum ama fawba chawa phangdaba imung leitaba nate maram aduna ekhoi khudimak nungshi chana na himinaba gi wakhalonda ka hena sotharaba imung singda angama tengbang khara pangminaduna ekhoi khudimak hingminasi KNTL Manipur gi thabak thoram khudimakta miyamna pukning thagat piu ka hena sotharaba imung singi damakta kanglebak news tengbang lop KNTL Manipur na lepa leitana mateng pangkhigani haiki ngasi kanglebak news tengbang lop KNTL Manipur na lepa leitana damasde leiba awana taraba jenau singro bang khwai khibiki mateng pangbu saru amoina ngasi su thodang awan lekai da leiba thoksom manihar pabung maraiba thiro pabung asigi damakda group asigi member singna ICSN Ropang Kwai Kibigna, Angamanga Mateng Pam, Brekiba, Senpam, when the local Sintara Manga, Amadi Sana Tangaba, saying Bekayama, Amadi, free from the Chingba, Mateng Pambulak Sabani, Mateng Pam Brekiba, Group of the Yaubiriba, Amadi Tonga, comes in the Liberia, Pushan Saraba, Ahalaman Sing, Maropang, Kwai Kibipo, Kanglipang News Tengmang, Look, Kentel, Manipuri, Makai, the Gate, Halasari, Amadi, Bakata Nasu, Hariba, Pabung, Manihagi Damota, Miam, Nanushibidun, Angam, Mateng Pambu, Haduna Kanglipang News Tengmang, Look, Kentel, Manipuri, Makai, the Gate, Yang, Funda, Pintoje. Bangladesh ki Monglai Hitang Famdagi Tripura da Jahasta Pudana Lakiba, Poche Singh Ngarang Union Minister Pratima Vaumik na Taram Okre. Yorukliba Poche Singh asin attack padi handaki Changyang Oina Bangladesh ki Monglai Hitang Famdagi, Kolkata Amadi Tripura Tamna Purokliba asi Mai Pakli Haibani. Hariba Poche Singh asi August ki Tang Mangadagi Singelambida Harakibani, Aduga Tungda Truck Singi Matingna Tripura Tamna Purakibani Hairi. Panbayabadi India amasung Bangladesh anigi marakta Bangladesh ki manung channa leiba isingelambida potchei puthok pusin tawba yare haina yanache ama inakhiba lekhrabani noinana lising ani kungi July da Bangladesh ki Chattogram hitang farm season aduna hanasu manaba changyeng tawkhrabani Asangi Lakhipur district ki manung channa leiba Rufai Rajgarh da Arunachal Pradesh ki Lomdagi lakpa sakang daba miyoi kharana Village Defense Party VDP sing de attack tawrakpana maram oiraga Assam Arunachal Pradesh ki border da leiba unkhatnakri thodok asi Assamgi VDP personnel singna Rufai Rajgarh da Arunachal Pradesh ki miyoi khara gari da hangat handa chatuna leiramba thingnabadagi makoi bu wahang pahong khara tawraga thokraba matungda miyoi nifu rom laktuna VDP personnel sing de attack tawrakhibani hairi Thodok aduda miyoi taruk asok apan nangki thodok asiga mari leinana All Assam Students Union AASU na Arunachal Pradesh da tabal lambi thingbagi khongjang chathaki adubo Arunachal Pradesh ki official singna mara leiba miyoi sing adugi mathakta logi oiba thabak sing lakhotkani haibagi thajaba pirakpadagi lambi thingbagi khongjang adu handoki Nagaland government law and order thugaiduna miyamda apanba piba amadi santi thugaiduna khongjang sangsinbada atingba thamlagani haina cheksin wa thamkhre district authorities singda logi mayokta sangsilakpa khongjang loi sing chapchana thingnanaba sakti lei Nagaland ge home commissioner Avijit Sinha phongdokibada makhal khudingmaki khongjang khudingmak government ki ayaba loraba matungda pangthokadabani ayaba yaudaba mi punba khongjang sangsinba logi wangmada oigani hairi miyoi kharana haukiba Independence Day gi thauram pangthokpa asida apanba pinaba hotnaraba amadi thauram asida yawningma miyoi singbu yaudanaba atingba piba asi lona yadaba thawungni amadi miyoi sing adu logi matung ina cherak piba yai haiki ngasi Jammuda imung amagi miyoi taruk tingnaningai oiba maungda yum manungda siduna leiramle haina Jammugi police na phongdokre Sina layramniba imung gi miyoi taruk ki manungda anina yum amadagi fangba ngamkibani aduga mari amana atopa yum amadagi fangkibani hairi Hauzik fawbagi oinadi miyoi sing asi mataw karamna lekhidabano haiba khangba ngamdri loina haksang sing adu Government Medical College and Hospital da postmortem tongnabagi dabang pukhatkre hairi Pau asi hek fangbaga police na mafam aduda changsinduna thizinbagi thabak haukre lekhidraba miyoi sing adudi Sakina Begum Mapurai Balekhidraba Gulam Hassan Machanupi Ani Nasima Akhtar Amadi Rubina Bano Masanupa Zafar Salim Loinana Makoigi Mari Mata Oiba Nur Oi Habib Amasung Sajad Ahmad Nihairi
Union Health Ministry gi data gi matung inna India da hokiba pungkun mari asida nauna COVID-19 positive oiba mioi lising mapan sup na hufuni toy thengna khri mioi lising tara manga chaniga kunna laina asida gi fagat ki amadi kuntra taruk na lekhidri masiga tharaga hojik fawbada laitet asina maram oidaga lekhidaba migi masing punna la manga lising kutere chamaga kuntra mari oikibaga loinana hojik India da COVID anaduna leiba migi masingna la ama lising manga supna yang khaini pan oidi Positivity rate na chada ani dasmik mari mapan oiki amasong fagat bagi chang na chada mari futara nipan dasmik mga taru oiki. Health Ministry gi matung ina hojik fawbada laina asida gi ngakthok na ba leibak asigi oina kro chaniga sup na nipan hena COVID vaccine kaftok kre hairi. Losilak pada maru iba pau ka hana pizari. Falda sana gadori baca makuntra matoi suba Duran Cup ki Manipur Derby yang laga hayang half holiday lautokre complimentary ticket lem na piba hawkre lambi sembi dabagi mayopta yayipok azad kolai dagi kechelman bi fawbagi lambi khosaw narba miya na ngasi ayuk dagi matam kapta na tijingkre Chahi asigi sangai festival nang naba Moirang Khunau da Heritage Park senga sagat bagi thabak khumang joksin tang sini. India da hoki bapung kun mari da nang COVID-19 positive oiba mioi lising mapan sup na hukun toy thingna kre mioi kontra taruk na laki. Pony News pumi ang tabi ba mayang pamnama po ang makahana kurumjari.